ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ 23 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯕꯛ ꯐꯕꯒꯤ ꯊꯣꯏꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯔꯥꯙꯥ ꯑꯉꯥꯡꯗꯨ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯄ ꯑꯣꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯔꯥꯙꯥ ꯂꯟꯉꯥꯝ ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ? ꯈꯠꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯅꯤꯡꯗ ꯅꯞꯂꯤ꯫ ꯁꯨꯝ ꯀꯣꯏꯔꯨꯕꯅꯦ꯫ ꯆꯦꯒꯤ ꯃꯤꯡꯁꯨ ꯔꯥꯙꯥ ꯀꯧꯕ꯭ꯔꯥ? ꯍꯣꯏ ꯀꯧꯏ꯫ ꯅꯪꯒꯤꯗꯤ? ꯑꯩꯒꯤꯁꯨ ꯔꯥꯙꯥ ꯀꯧꯏ꯫ ꯊꯧꯔꯥꯅꯤ ꯔꯥꯙꯥ ꯍꯥꯏꯅ ꯃꯤꯅ ꯊꯣꯟꯕꯤꯔꯤꯕ꯫ ꯑꯍꯩꯃ ꯑꯗꯨꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯦꯅ꯫ ꯍꯣꯏ ꯆꯦꯒꯤ ꯃꯔꯝꯗ ꯗꯥ ꯂꯟꯉꯝꯅ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯕꯤꯌꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥꯔꯤ ꯂꯤꯔꯤꯕ? ꯍꯥꯏꯖꯤꯜꯂꯤꯅꯤ ꯃꯥꯅ, ꯑꯩꯗꯤ ꯂꯤꯗꯦꯀꯣ꯫ ꯌꯥꯔꯦꯍꯦ ꯄꯛꯇꯦ꯫ ꯆꯦ ꯔꯥꯙꯥꯗ ꯃꯥꯅ ꯄꯨꯡꯉꯥꯎ ꯉꯥꯎꯖꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯌꯥꯝꯅꯕꯨ ꯉꯥꯎꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯉꯥꯎꯗꯦꯀꯣ, ꯆꯩ ꯆꯥꯅꯤ ꯑꯉꯥꯡ꯫ ꯑꯩꯅꯅꯦ ꯆꯦꯁꯦ ꯃꯁꯛ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯅꯦ ꯀ꯭ꯔꯤ ꯇꯛꯄ ꯑꯗꯨꯒꯤ ꯄꯨꯔꯛꯏꯅꯤ꯫ ꯑꯗꯣ ꯆꯦ ꯀꯩꯒꯤꯅꯣ ꯆꯦꯅ ꯗꯥ ꯂꯟꯉꯝꯗ ꯌꯥꯗ꯭ꯔꯤꯗꯤ? ꯔꯥꯙꯥ ꯁꯥꯎꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ꯫ ꯑꯁ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯍꯩꯃ ꯀꯩꯒꯤꯅꯣ? ꯃꯥꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯆꯦ ꯊꯦꯡꯛ ꯌꯨ꯫ ꯆꯦ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤꯗꯤ ꯑꯩꯅ ꯃꯥꯁꯦ ꯑꯣꯏꯖꯔꯒꯦꯀꯣ? ꯑꯣꯏꯖꯔꯣ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯊꯦꯡꯛ ꯌꯨ ꯏꯆꯦ꯫ ꯔꯥꯙꯥ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯃꯊꯪ ꯑꯃꯨꯛ ꯃꯄꯣꯛꯅ ꯂꯩꯔꯕꯗꯤ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯇꯜꯂꯤꯍꯦ ꯅꯧꯊꯗꯅꯀ ꯇꯧꯏ ꯍꯥꯏꯕ꯫ ꯅꯕꯥꯅꯤꯁꯨ ꯀꯣꯏꯖꯔꯨꯔꯣ ꯆꯠꯂꯣ꯫ ꯑꯩ ꯑꯉꯥꯡ ꯃꯁꯥ ꯉꯝꯍꯧꯗꯦ꯫ ꯍꯣꯏ ꯆꯦ꯫ ꯔꯥꯙꯥ ꯑꯅꯤꯃꯛ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯗꯨ ꯑꯣꯏꯗꯧꯔ ꯃꯥꯜꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯔꯥꯙꯥ ꯊꯣꯏꯕꯒꯤ ꯃꯃꯥ ꯑꯣꯏꯍꯟꯅꯕ ꯋꯥꯔꯦꯞꯅꯔꯤ꯫ ꯔꯥꯙꯥ ꯑꯩꯅ ꯉꯥꯡꯈꯤꯕ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯗꯣ ꯅꯕꯨꯡ ꯑꯃꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯨ꯫ ꯗꯥ ꯇꯣꯝꯊꯤꯟ ꯑꯩ ꯊꯣꯏꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯗꯥ ꯇꯣꯝꯊꯤꯟꯅꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯔꯥꯅꯤꯕꯨꯗꯤ ꯈꯛ ꯀꯥꯎꯔꯣꯏ꯫ ꯗꯥ ꯇꯣꯝꯊꯤꯟ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯏꯅꯝꯃꯒꯤ ꯃꯍꯨꯠ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯊꯣꯏꯕꯒꯤ ꯃꯃꯥ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯅꯝꯃꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯨꯊꯠꯀꯦ ꯂꯥꯛꯄꯗꯤ ꯅꯠꯆꯗꯦ꯫ ꯐꯔꯦ ꯔꯥꯙꯥ ꯑꯗꯨꯗꯤ ꯅꯪꯅ ꯏꯆꯥꯁꯦ ꯐꯖꯅ ꯅꯥꯀꯣꯟꯕꯤꯌꯨ꯫ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯠꯇꯅꯕ ꯕꯕꯥꯅ ꯄꯤꯕꯤꯕ ꯗꯨꯀꯥꯟꯁꯦ ꯁꯣꯏꯗꯅ ꯁꯦꯟꯅꯒꯅꯤ꯫ ꯍꯩ ꯗꯥ ꯇꯣꯝꯊꯤꯟ ꯑꯐꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯆꯠꯃꯤꯟꯅꯁꯤ꯫ ꯏꯁꯣꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯃ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯔꯥꯙꯅꯥ ꯁꯜꯆꯔꯗ ꯔꯇꯟꯒꯤ ꯃꯅꯥꯛꯇ ꯀꯣꯏꯕ ꯂꯥꯛꯄ ꯑꯣꯏꯅ ꯃꯕꯥꯅꯤꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏ꯫ ꯇꯥꯃꯣ ꯃꯐꯝꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦ? ꯁꯤꯒꯤ ꯃꯐꯝꯁꯤꯅꯤ ꯃꯌꯥꯝꯅ ꯆꯤꯜꯗ꯭ꯔꯦꯟ ꯄꯥꯔꯛ ꯍꯥꯏꯅꯔꯤꯁꯦ꯫ ꯑꯗꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯂꯩꯐꯝꯒꯗꯤ ꯀꯌꯥꯝꯅ ꯂꯥꯞꯅꯒꯦ? ꯃꯤꯅꯤꯠ 30-40ꯃꯨꯛꯀꯤ ꯂꯝꯕꯤ ꯈꯛꯇꯅꯤꯗ꯫ ꯇꯥꯃꯣ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝꯁꯤꯕꯨ ꯂꯥꯏꯖꯒꯤꯅꯤ꯫ ꯃꯈꯣꯏ ꯏꯃꯥ ꯍꯣꯏꯅꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯣꯏꯗ꯭ꯔꯣ? ꯂꯧꯔꯣꯏꯌꯦ꯫ ꯃꯆꯥꯅꯨꯄꯤ ꯃꯊꯟꯇ ꯌꯥꯎꯕꯅꯤ꯫ ꯅꯪꯅꯁꯨ ꯏꯃꯥꯗꯣ ꯑꯄꯣꯛꯄꯤ ꯑꯃꯒꯨꯝꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯨꯀꯣ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯤꯗ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯣ ꯑꯗꯨꯒꯅꯦ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯑꯣ꯫ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯄꯨꯕꯤꯒꯦ꯫ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏꯒꯤ ꯕꯇꯥꯂꯤꯌꯟ ꯃꯅꯥꯛꯇꯅꯤ꯫ ꯀꯥꯂꯤ ꯕꯔꯤ ꯕꯖꯥꯔ ꯀꯧꯏ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯁꯤ꯫ ꯔꯇꯟꯅ ꯃꯩꯆꯥ ꯀꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯔꯥꯙꯅꯥꯕꯨ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯅꯗꯤ ꯑꯔꯥꯕ ꯃꯆꯥꯅꯤ ꯈꯟꯅ ꯂꯧꯁꯤꯟꯕ ꯉꯝꯒꯗ꯭ꯔꯅꯤ? ꯂꯣꯌꯥ ꯔꯣꯁ ꯑꯉꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯏ꯫ ꯁꯅꯥ ꯃꯆꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯂꯩ꯫ ꯂꯣꯌꯥꯅ ꯇꯨꯡꯗꯒꯤ ꯔꯣꯁꯇꯨ ꯐꯠ ꯁꯠꯂꯗꯨꯅ ꯍꯦꯄꯤ ꯑꯦꯅꯤꯚꯔꯁꯔꯤ ꯃꯥꯏ ꯂꯚ꯫ ꯈꯪꯉꯤ ꯍꯥꯏꯕ ꯀꯩꯅꯣ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯗꯤ ꯋꯥꯠꯂꯤꯗ꯭ꯔꯣ? ꯍꯦ ꯑꯄꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯕꯣꯜꯅ ꯂꯥꯏꯕꯛꯇ ꯊꯝꯈꯤꯕꯗꯣ? ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯅꯤ ꯏꯆꯥꯗꯤ? ꯇꯨꯝꯃꯤꯌꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝꯊꯈ꯭ꯔꯦꯅꯤꯀꯣ꯫ ꯌꯥꯝ ꯋꯥꯅ ꯁꯨꯝꯈ꯭ꯔꯖꯥꯠꯅꯤ꯫ ꯋꯥꯒꯗꯣ ꯂꯥꯎ ꯉꯥꯡꯉꯛꯀꯅꯨ ꯍꯧꯔꯛꯀꯅꯤ ꯑꯃꯨꯛ꯫ ꯇꯥꯟ ꯌꯥꯝ ꯆꯥꯔꯤꯅꯤ ꯑꯗꯨꯗꯤ꯫ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ? ꯀꯩꯅꯣ ꯇꯥꯟ ꯆꯥꯔꯤꯕꯣ? ꯏꯆꯥ ꯇꯨꯝꯃꯤꯉꯩꯁꯤꯗ
ngayhak sum leidana. Pakte ko, ay dine, nanggale na bagi matam pamjadre. Yam na sathi na wari ay. Wani yan nandi, hik hairaga na sumayin harakani ba? Loya fuk hawgalaga jat kitawaga sanana makuto taplaw na paraduna. Ngay ko ne, saur ba kayo na nangi si ba? Hey, thadaw si, nungay ti. Ngasi di ay ginupasa ay saur ba gayam hayda. Ay na timidra di kaptoy gamali ko. Loya fatfam tharaglaga. Hoy, kaptoy ni. Mitjana na muna sumying na ringay duda angang nakapsila eh. Ah, mamagi to'y biyat, lae. As, ija to'y, natin ang bu, baba mamagi nung sinabasigi matamsidi ang tapira rin hayra ba? Eh, angang na duman naghaybi ko, ay saro ka ni? Mama sakta siga, ipikik-pikay angang mamani yesibo. Atay dumlay ni sana, angang do imala tanamasi, ando ka akting hagjalo sa kadawrage. Tamo, tabay yabawa do, karangang ang kadawrage. Taba yaba wani ay nangangisi. Ay di tale, ija thamimnaga ay koy bachatpaga ngamaroy. Hiyapang, ija sundok sayaba nate ko. Ija pi ingay sida khara koy hawdode karam kanda koy dorige. Kyan ga dasajre da ay masinu pasi ngangno dak sorok pudine ay haisini. Sana ay se posting jat ki dorobane. Nang munung sibagini ay na koy tho sayarisi. Sana wakal nungay raktre. Chalase ay lo shilukigi. Mama da call tawraga amta haibiramo angang thamamgena. Rasiloro ay call tawramagi. Leya amadi sana angang do ngayhang thanamlaga achapot chabo oina nahas ngayhang phaminari. Oi. Kaino tamo mimang sida irang hawrkanu ko. Hawrkpunati irang tawribani. Yare bungo nasakto nungshimali. Aibo mo halaga ngahwalano. Aseng manung sibrane. Hoy. Yam nungsi. Khangde, tamo jat kharni khalubada lepham chaphamga amata khangangde. He ngawbi, aina namana jabo punsigi na thadokdana jatkadabu man kai pi singone. Khangde, ando raso samu ariba thamoi sinadi. Pakhat kanu, pakhat chawbi, aina nangbu punsigi khakhondo oye. Tamo, akhoi to kanamber yauri, achapo lawroba. Okay. Anida sa pakhang laysabigi maongdaga ganna koy thari. Kuber sa duty chaluraga halakpada mangayri masudo hek layrambaduda. Masud hoy, kaday, pupupam gila. Moy baba, hana sanitizer kapthokpi ko matam se phatte ba. Hoy ne, chummi ne hey. Hawjikande khut sa hamdokpa sanitizer kai thokpase tangai phadrabani. Sese, lao, pupuna pamagi. Mama di kaday jatkraba. Mama ga mapaga do shopping chakibani. Loya sa jangki ga daba kui trena khara koi thoni na hairami. Macha thamnanaga koi ba chatlibani ne. Chachu sano kaino. Angang pikling e sida chathawdadi angang ga kari ga lungai ba thapok natida. Hoy ne, adu bo haiba. Isu sisu pubida di phaitana. Khangdreda. Loya na amo Srinagar da posting heglaksile. Ngarang handa so pawna terrorist makhaina army gi bus ama bomb khai handana thokrido. Adumaina panganan he kari gi tawdino. Srinagar da posting chatpa mi khuding sigani na kiradi karamni thau pangthokani. Se army jawan ekhoidine imaleba kitama kuta thawai haptuna ne chatli banghaktani. Aduda icha gi marai bakse thihawga jana pakhaliba. Pangkhanda kanjilanu ko seran turan gi wakhal mayamdo. Nacha nupana kadai chatkre. Chakkhomda leigibani. Aina ngang sinaribani na mana chak thongamgani. Phai adumnabu wa khanglabadi. Micha haiba naide icha haiba naide marai bak thirba angang sibu icha sagnana konba haibase miyoiba aikhoi gi lichat oi kadawani. Rada chak chum thongna. Thoiba nangi megi loire. Charo lao. Kadai chatkraba nan hai masi ngang sina. Domthin hangoi rap tong na changlaga ik-a taw panuna pumthan thali wangang bagangam thagay magi furit ama yam kan na thiri furit ama tahek thiba phangde. Hey, Thoiba, baba ge furit amta leijisibo kadai thamkhra jano ne. Rada mathanda murum sholaga asibo ngang sina magi maphimarol thambadong hangasibo kaino taba yaba waraba sibo kok hanga ga loiraba sida. Ikain tigalisiga.
Aha, kari haiba Radha? Kaisum haidida. Nati, noi baigi firoldo kadai da thamgimi. Adubu ngasai na aingonda hanga kadauke habanida. Natin adu kamna lomidubu kaigino. Nang soina thire khangadi kok biba kadauke. Se, khara sangba tamo tamo. Tumthina furito pairaga leptuna lehaure. Radha jakto singda thongbaga oire maikhuna pumloi. Radha, lairabagi yumsida ngasidi nangna leirabanina maikhu kawra jaba taridana. Hayeng ayuktagi gas thongani. Kathaidagi aidi madu lainabagi paisaga leijadiko. Aina datum tinna laipyuna haikibrane. Adubudi haidi. Aduni aina leijadoini. Inamado yam kali. Singna jak thongdana leiramisibu. Radha, yare kedaurage. Bakjawga laikai sanaga koithokpa oina tomthingi yumda lanklami. Baba, tamo, chak chabirabra. Charaktrine hai, natai mana chak kanna thongauri. Adudi cha mamamtang hana thakko. Yareda, chak charamdai sedane thakchilagumsi. Baba, dalai koisana chakap amamangtangdi paiba yai kaino. Ibhema Radha. Kai haige baba. Haujikti nangso yumsigi mau haibado oirabani. Itai aduada hainane bingau semdoknaba tawrodana. Hoi, khangda tawrini. Datom tian thoibam ta kawbiro. Ihe, mapuroi basida mingamuk hapaga kawrine tawrisi. Ihe, mapuroi basida mingamuk hapaga tawrine tawrisidi. Sanagi mathang khanba maso thorakledana ludawri. Luna laiba haido ohidoine baba. Radhana marwala ma mingau semdokpa ngamdabani nungaidawri imungdo amadagi ani sujalagadawri. Ratan na arado kebi masimpurgi gate mayaduda purai. Tamo, kaigino aibo school sida purai de. Mapam sidane. Aina aigi laijabu thingnagiba. Ahanba okhiba. Tu adagi gate sidagini masamna thadoktana adaga sarigado yengbagi pen manai kidabani. Tamo, magi saktamse muthat pangamlaroidabra. Takini mamide kokpada logani. Masi muthatba ngamgadaba mi makakti lei. Adudi kanano hayo tamo. Kadai nakuta piro ose. Radhana aradana gi khoto tabna paikhatuna magi thabak mapada thammi aduga ara aigi thamoidagi laijagi saktam muthat pangamgadabase nangna tantane. Matam changlabasu changna nangne nungsibirabadi nangi nungsibana aibu sumalo. Aduga nangne gi thamoibu mahot sinbiyo. Tamo, haukiba warina kayam kuina otki ga hairino. Lao chase. Laijagi ima unarurase lao. Laijagi mama do machangi photo do yengjaduna mapira sinthaduna leirambani. Gari ma thaujilakbagi makhol tabaduda. Kanano ne he? Ngasai Radhana purai haiba napi majado oira jala. Mama do thoraktuna yengi. Radhan, lao chango. Ima, aina haiba mahagdusu yauri. Chango hayo dana. Ara, lao, imana nang magauri. Ara dana gari dagi tabna kumtharaklega mama do hek obaga. Ima, naja kurum jari. Yari, hogalose. Lao, imungda changnasi. Imung changlakpada laijagi photo wall duda chawna thetuna leirami. Ima, sibu mani laijani. Laija, karigino nangna nganta chatlide. Ngasidi nangna hondokpiramlaba ima amadi tamoratan aina siba phangjage ko. Masida nangna aibu bor chawna bibiduna mating pangbiyo. Ibema, lao, chak sahan amukta chathokisi. Aduga ima ija wari mayam ama sanasi. Hoi ima. Laijagi ningsing mamitana thankrabi yumduda Radhan khong phawa thangjinba ngamlamde. Chakhum changlaso laijata makuduna lei gada changi tawi magi nungsi mami. Radhan onthok na ware. Hello, sir. Radhan, nang bugadai ta leige? Sir aise laijakoi da lei. Oh, ima masa ngamdabra. Nate sir. Aradana lakpa. Aduda mase sida imaga ngasi ahing simalehan gitawani. Aradi karam kana laiba. Ngasay yorokpani hangchit amu hangidoiba. Sarbu kadai da leige? Aiso sanapuraga koiba laamini halani. Phanayam su koire.
ꯑꯉꯥꯡꯁꯨ ꯊꯝꯃꯝꯕꯅꯤ ꯑꯉꯥꯡ ꯊꯝꯂꯝꯂꯒ ꯀꯣꯏꯕ ꯆꯠꯂꯤꯕ ꯍꯣꯏ ꯍꯦ ꯃꯕꯨꯛ ꯊꯛꯄꯁꯨ ꯅꯠꯇꯦ ꯕꯣꯇꯜ ꯐꯤꯗꯤꯡꯅꯤꯅ ꯏꯃꯥꯗ ꯊꯝꯃꯝꯃꯤ ꯅꯨꯡꯉꯥꯏꯍꯦ ꯁꯔ ꯈꯣꯏ ꯃꯤꯡꯒꯧꯁꯤꯁꯨ ꯏꯇꯩꯃꯗꯒꯤ ꯏꯃꯥ ꯇꯥꯃꯣꯗꯒꯤ ꯕꯕꯥ ꯅꯪꯒꯤꯁꯦ ꯂꯛꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯠꯇꯦꯗ ꯁꯔ ꯑꯩꯁꯨ ꯄꯣꯊꯥꯐꯝ ꯈꯪꯃꯟꯗꯕꯁꯤꯗ ꯁꯔꯗ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯂꯥꯏꯖꯒꯤ ꯁꯛꯇꯝꯗ ꯏꯔꯥꯛꯅꯔꯦ ꯑꯩꯁꯦ ꯑꯔꯥꯙꯅꯥꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯒꯅꯨꯀꯣ ꯃꯥꯅ ꯇꯥꯔꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯗꯦꯗ ꯑꯩꯒꯤ ꯑꯋꯥꯕ ꯁꯛꯇꯝꯁꯤ ꯌꯦꯡꯂꯒ ꯄꯦꯜꯂꯁꯅꯨ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯁꯤ ꯐꯣꯟ ꯊꯝꯃꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯍꯜꯂꯛꯅꯕ ꯇꯧꯔꯤ ꯐꯔꯦ ꯁꯔ ꯊꯝꯃꯒꯦ ꯔꯇꯟ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯪꯂꯛꯏ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩ ꯂꯥꯏꯟꯖꯒꯤ ꯃꯃꯥꯅ ꯆꯥꯛ ꯁꯨꯝ ꯊꯤꯕꯗꯨꯗ ꯏꯃꯥ ꯑꯩ ꯁꯨꯝ ꯇꯧꯔꯒꯦꯁꯦ ꯏꯃꯥ ꯐꯝꯗꯨꯅ ꯂꯩꯕꯤꯌꯨ ꯏꯃꯥ ꯇꯧꯒꯦ ꯉꯁꯤ ꯅꯣꯡꯃ ꯏꯆꯥꯅ ꯂꯥꯛꯄꯗ ꯑꯃꯨꯛ ꯋꯥꯕ ꯇꯥꯔꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯏꯃꯥ ꯑꯩꯁꯨ ꯅꯆꯥꯅꯤ ꯂꯥꯏꯖꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯅ ꯂꯥꯏꯖꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯏꯇꯤꯛ ꯅꯠꯇꯦ ꯑꯩꯁꯦ ꯏꯃꯥꯒꯤ ꯑꯅꯤꯁꯨꯕ ꯅꯆꯥꯅꯤꯅ ꯈꯟꯕꯤꯌꯨ ꯏꯕꯦꯝꯃ ꯉꯁꯤ ꯅꯪꯒꯤ ꯋꯥꯍꯩ ꯃꯌꯥꯝꯁꯤꯅ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦꯗ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯏꯆꯥꯒꯤ ꯁꯛꯇꯝ ngasi amuk hana mitmang sida lep lebaga chap manare holaija ima ne ija bu kauri ngasi di ima gi ija nubi oina nangni yum sida thunglare ima gi bema ima jakhana jakisi nungai da bawa khaldo thaduglasi tamo khoidi udena kadai jatkrage makhoi bara khana yawu jatkibani hala adi ngasai aina han ba thungna ba matam dadi thengnaram ima o jack se inkrane se how taba khara hana jarasiko hoi somdana angang macha do mama gi khonjal do sum khangmagum tawrakli sum ta daba kuirak badagi kappana loide laya nakhoi bulak chibrane he angang se kappana loide ima yorakadore la one he napa na saubana suloide haiba oh yoksilagi ma angang ka bihari ro hoi kapana loire koiman kre ibani na thorai ba madam se icha do uning mana suloire aingondagi angang ni hen ke ma ong ni ne hen de kaino icha ni dana asingba hen kre ne magi side as tama wachi tawle na ba icha do ka bihari do ai leifam japam amta khangdre haba sana nang se icha gi nungsi bagi mai haiba do patana khangi ne ko as sungang lei haba chacha haba nei hoye gari asu phajana kana thawri simatada pro hek jagli sana loyana lausin ki badage tumin leisin kre gari do hek khamaga sana paiba ma kai jensin kre kada ija thoi bidi mama nate ne he noi bu kharanga na halak pagai doge me angang sibu sum hondo ga thamisi ba mama ya da tawri ne ba kadai law pamage law sana na phat pambaga angang na kappa phakri pot ne नौजरबसो ममागी खुद हाइसिदी हेक्ते यादे सना जनब दौरसिरा चाक तो सिदा जाखरुदना अमुक थोंगुरद्रसो यारनी मासु चाक कैसे चानिंगम दवांदे ओक्सु पुक थलियबा चाका चापot का मानबा हंगने देखो ममा यारनी ये बिरयानी फ्राइड राइस अंदुगा आइसक्रीम करी करा मयाम अमा चासिलाएबा यारनी हाइरबदी काइदे इमा अखोई अमुक थोकिनबा दौरगे ngahak tingai khudana nangi baba so washroom changkibane thorak pa ngahak ngairaga chatlodana phagani ma adudi sana angang da ngahak sangom pithak piuro hoi tamo laijigi mama do laijigi ka thong hangdoklaga khong thangjin ge hek tawbada masa do khautak jajai majanu pi leiramgadra haina wakhal du da sum khanjinuna lei Aradhana konlik lam wailu thokpiraga ratan mabani tibi ka du da phamdana leirami ibema imagi laija nangbo ka sida leibra de hey ngasidi ichagi mahut senbinaba ichana piyama nahune yom sida laglere ne imagi laija kadai da leige ha kadai da leige ichabo imana kawri masita hadrapone ha Laija, yengo. Ijana pamjana sublamba. Blanket se. Imana shubido na thamni bane. To imagi Laija se ubra se. Laija se ubra de hai.
ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯄꯗꯒꯤ ꯔꯇꯟꯒ ꯑꯔꯥꯒꯁꯨ ꯀꯥꯟꯗꯨꯗ ꯆꯪꯂꯛꯏ꯫ ꯔꯇꯟ ꯀꯥꯟꯗꯨꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯕꯒ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯔꯇꯟꯅ ꯂꯥꯏꯖꯒꯤ ꯁꯣꯐꯥꯗꯨ ꯎꯔꯒ ꯍꯧꯈꯤꯕ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯇꯥꯃꯣ, ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯥꯃꯣꯒꯤ ꯈꯨꯗꯥꯡꯁꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯑꯣꯏꯈꯤꯅꯤꯀꯣ꯫ ꯂꯥꯏꯖ, ꯀꯔꯤꯅꯣ ꯃꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯩꯕꯨ ꯅꯊꯥꯅꯨꯡꯗ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯌꯨ ꯇꯥꯃꯣ꯫ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯡꯉꯁꯤ꯫ ꯑꯩ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯅꯅꯥꯛꯇ ꯄꯣꯊꯥꯖꯒꯦꯕ꯫ ꯂꯥꯏꯖ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯋꯥꯈꯜ ꯑꯗꯨꯛ ꯁꯣꯟꯊꯔꯤꯕ? ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕꯗꯤ ꯊꯨꯖꯤꯟꯍꯟꯕ ꯌꯥꯏꯌꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯁꯤ ꯀꯞꯀꯅꯨ, ꯂꯥꯎ, ꯄꯣꯊꯥꯔꯣ, ꯑꯩ ꯁꯨꯝꯕꯤꯔꯒꯦ꯫ ꯉꯁꯤꯗꯤ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯀ ꯊꯣꯛꯂꯕꯅꯤ꯫ ꯇꯥꯃꯣꯒꯤ ꯑꯣꯏꯍꯜꯂꯣ ꯑꯩꯕꯨ꯫ ꯔꯇꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯏꯍꯟꯒꯅꯤ, ꯅꯪꯒꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯂꯥꯏꯖ꯫ ꯇꯥꯃꯣ ꯂꯥꯏ ꯑꯣꯏꯊꯣꯔꯛꯑꯣ꯫ ꯁꯦ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯁꯣꯐꯥꯁꯤꯗ ꯑꯩꯕꯨ ꯐꯝꯍꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯈꯤꯕꯗꯣ? ꯑꯩ ꯅꯤꯡꯁꯤꯡꯉꯤꯌꯦ ꯂꯥꯏꯖ, ꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ, ꯑꯩꯉꯣꯟꯗ ꯂꯛꯅꯔꯅꯨꯀꯣ꯫ ꯑꯩ ꯁꯥꯎꯖꯈꯤꯅꯤ ꯍꯥꯏꯁꯤꯗꯤ꯫ ꯇꯥꯃꯣ, ꯁꯤꯗ ꯌꯦꯡꯉꯛꯑꯣ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣ꯫ ꯑꯔꯥꯗꯅ ꯔꯇꯟ ꯐꯥꯖꯤꯜꯂꯤ ꯉꯥꯏꯍꯥꯛ ꯔꯇꯟ ꯒ꯭ꯌꯥꯟ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯔꯥ, ꯏꯃꯥ, ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ꯫ ꯑꯔꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯋꯥꯔꯧꯗꯤꯌꯦ, ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯂꯥꯏꯖ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯃꯌꯥꯝꯁꯦ ꯎꯔꯨꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ? ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯗꯤ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯅꯤꯖꯒꯦ꯫ ꯑꯔꯥ, ꯇꯥꯃꯣ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯃꯨꯛꯇ꯫ ꯂꯥꯏꯖ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯆꯨꯁꯤꯜꯍꯧꯔꯕ ꯇꯥꯃꯣ ꯑꯃꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯖꯒꯦ꯫ ꯃꯗꯨꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯕꯤꯌꯨꯀꯣ꯫ ꯆꯠꯈ꯭ꯔꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯉꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯇꯥꯃꯣꯁꯨ ꯏꯃꯥꯁꯨ ꯌꯥꯝꯅ ꯋꯥꯔꯅꯤꯌꯦ꯫ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯃꯥ ꯑꯃꯗꯤ ꯇꯥꯃꯣꯗ ꯄꯤꯕ ꯉꯝꯖꯒꯦꯀꯣ꯫ ꯏꯕꯦꯝꯃ ꯑꯔꯥꯙꯅꯥ, ꯏꯆꯥꯒꯤ ꯄꯨꯛꯆꯦꯜꯁꯦ ꯏꯃꯥꯅ ꯀꯔꯤꯗ ꯍꯥꯏꯔꯨꯅꯦ? ꯔꯇꯟ, ꯉꯁꯤꯗꯤ ꯏꯆꯥ ꯂꯥꯏꯖꯒꯤ ꯀꯥꯁꯤꯗ ꯇꯨꯝꯃꯣ꯫ ꯏꯕꯦꯝꯃ ꯑꯔꯥ, ꯆꯠꯂꯣ, ꯄꯣꯊꯥꯔꯨꯔꯣ, ꯆꯠꯂꯣ꯫ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ ꯃꯃꯥꯗꯨꯁꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯕ ꯑꯅꯤꯗꯣ ꯃꯤꯠ ꯑꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯑꯔꯥꯙꯅ ꯂꯝꯁꯪ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯀꯔꯤꯒ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ꯫ ꯃꯃꯪꯗꯨꯗ, ꯑꯔꯥ, ꯂꯥꯏꯖ, ꯅꯪ ꯂꯥꯛꯏꯔꯣ? ꯍꯣꯏ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯄꯣꯠꯅꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯤꯖꯈꯤꯕ ꯇꯥꯃꯣ ꯑꯃꯗꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯅꯐꯝꯗ ꯄꯤꯔꯕꯅꯤ꯫ ꯑꯁꯦꯡꯕ? ꯂꯥꯏꯖ, ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯂꯥꯏꯖ꯫ ꯑꯗꯨꯒ ꯋꯥ ꯑꯃꯈꯛꯇꯪꯒ ꯍꯥꯏꯒꯦꯕ꯫ ꯍꯥꯏꯌꯣ, ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯣ꯫ ꯑꯩꯒꯤ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯕꯣꯛꯁ ꯑꯉꯥꯡꯕ ꯃꯆꯥ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯇꯥꯃꯣ ꯑꯃꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯀꯣꯄꯤ ꯑꯃꯈꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯇꯥꯃꯣꯕꯨ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯑꯔꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨꯕ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯔꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯁꯥꯟꯇꯤꯗ ꯂꯩꯕ ꯉꯝꯅꯕ ꯕꯥꯔꯇꯣꯟꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯕꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯨꯑꯣ, ꯂꯥꯏꯖ, ꯉꯥꯏꯈꯨꯑꯣ꯫ ꯃꯃꯥꯒ ꯔꯇꯟꯒꯅ, ꯑꯔꯥ, ꯀꯩꯗꯧꯔꯒꯦꯅꯦ? ꯑꯔꯥ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠꯀ ꯍꯣꯜꯂꯗꯨꯅ, ꯏꯃꯥ, ꯇꯥꯃꯣ, ꯂꯥꯏꯖꯗꯣ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯕꯣꯛꯁ ꯑꯉꯥꯡꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯃꯣꯒ ꯂꯥꯏꯖꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯀꯣꯄꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯗꯨ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ꯫ ꯃꯃꯥꯗꯣ ꯎꯄꯨꯗꯨꯁꯨ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯇꯨꯅ ꯕꯣꯛꯁ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯌꯦꯡꯉꯤ꯫ ꯕꯣꯛꯁꯇꯨꯒꯤ ꯃꯅꯨꯡꯗ ꯆꯞ ꯆꯥꯅ ꯕꯥꯔꯇꯣꯟ ꯀꯣꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯌꯥꯎꯔꯝꯃꯤꯅꯦꯍꯦ! ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪꯕꯨ ꯁꯤꯗ ꯂꯩꯕ꯭ꯔꯣꯅꯦ?
ꯏꯃꯥꯒꯤ ꯃꯪꯂꯥꯟꯗ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯇ ꯂꯥꯛꯎꯗꯅ ꯑꯋꯥꯕꯁꯦ ꯈꯔꯗ ꯀꯣꯛꯍꯜꯂꯨ ꯀꯩꯊꯧꯕꯒꯦ ꯏꯃꯥꯒꯤ ꯂꯥꯛꯆ ꯃꯃꯥꯗꯣ ꯈꯣꯡꯒꯩ ꯀꯞꯈꯠꯂꯛꯈꯤ ꯕꯥꯔꯇꯣꯟꯗꯣ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯨꯔꯦ ꯍꯟꯖꯤꯜꯂꯛꯂꯒ ꯔꯇꯟꯁꯨ ꯑꯔꯥꯁꯨ ꯃꯃꯥꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯍꯤꯡꯗꯨ ꯀꯔꯝꯅ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯛꯆꯥꯡꯅ ꯑꯣꯠ ꯑꯣꯟꯈ꯭ꯔꯕꯁꯨ ꯊꯋꯥꯏꯗꯤ ꯃꯥꯡꯕ ꯂꯩꯇꯦ ꯂꯥꯏꯖ ꯔꯇꯟꯒ ꯑꯔꯥꯒ ꯎꯔꯒ ꯋꯥꯔꯝꯒꯅꯤ ꯃꯥꯁꯨ